Charlie Charlie aina mamang video da aina loisandabado ada ai ke khudong thiba ThokE do mayam da haijarake aingon daw yadaba khudong thiba aduga khoyum tamnaba singwa comment mayam sinabu aina laitho lai aina usindabi saraga laithoga ka haida leiba ngamdabado handang matang se pi da yadraba haidar yam pi dradi ko ai ji isani saje yamna ka haida thamoi kan bi tawba ngambi adumai ta dore ko Hello guys, mayang ngasi ay yamna serious mutta wa khara ngang doine Charlie gi matang na dusu ay yamna thawai nungaitre ado dum kaim tau dabida dum wa nganga di ko interest lai roina yongchak singju ne kangau ne thumyak pi ne ko na ba hangam matang hangam maton ga si sing ji charaga hairake tawone buko waya ngang dabida haijaragi matang aigi nungaitaba pendaba Charlie matang da ko ju to mileo hana chakhom ta han chagi ge mahi di ga miaudre aina khwai di pamna chaba ku chani ko sise ani singjum tora kangom tora ga sina extra hape ko amata ngai lerame do chatho ge do do chakhom ta hana chagi du ga pendaba Charlie gi matang da mayamna harakpa singdu ada khara haidu ba khara leire pendaba mayam hongdok to leire chi charaga phongdok rose color ga chai Charlie gi aina mamang video da aina loisandabado ada ai ke khudong thiba ThokE do mayam da haijarake khudong thiba se karim da thokte mayam haidi kai tare daw ya da bor shu natraga na kai tare adum aingonda laidana khudong thiba poe sim kitang danger oire ai je kan tawudo natraga na khoyum tamnabagumba singse thokte boko kam tawde khoyum kam tamnade adai Charlie shu lakte duga hoji phawiri kashim tawde boko ado chakhom ta ko ki kemu harge duga ngasi video se namdrasu yabane boko ada namdaba yadaba matang ama aingona phau bai tare aina su koina YouTube tawrai je video chani yan thaga lai je ai kasu haidi comment gumba ga haida pathoga ga haida khumba khoppa natraga na khane comment amagi ga kanu haida reply gumba se ai kasu pak pi de ba sung pi de ba no mai tawe boko je ada handang matang se pi da yadraba haidar yam pi dradi ko ai ji isani saje yamna ka haida thamoi kan bi tawba ngambi adumai ta dore ko adugi pi dradi ya roina khallaga isi video samjarak pane ko aduga mayamna ai damakta yamna pakhat pi bedo haidi nang mai loisandaba khotaba do phatte khote dumai ka dawn ko na habado adugi dim mayam kaimta kan ni pai wiranu ai maiteron se khaga haijara amne ai haujibo ka shum tawde boko dum phajana dum leiri aduga kai tare kari ba kainogum aina yekpa boydo adune aduga pencil do adu aina thudega mai hadokhare pencil thudega mai hadokhare aduga kainoduna boyduna dum boydu hadokhare pulap ado hugi Yan mako
ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯦꯟ ꯃꯈꯣꯡ ꯍꯥꯏꯅꯩꯌꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯅꯒꯦ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯗ ꯅꯞꯄꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯒꯦ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯕꯤꯕ ꯃꯌꯥꯝꯗꯣ ꯑꯁ ꯋꯥꯕꯤ ꯍꯥꯏꯗꯤ ꯏꯕꯦꯝꯃ ꯅꯪ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯀꯥꯏꯅ ꯌꯥꯝꯅ ꯋꯥꯕꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂ ꯅꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯕꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯃꯥꯏꯅꯒ ꯑꯩ ꯈꯜꯂꯨꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯃꯛꯇꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯋꯥꯕꯤꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯐꯅꯕ ꯈꯟꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯈꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝ ꯈꯟꯕꯤꯔꯛꯑꯦꯕ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯣꯏꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯅꯝꯗꯗꯤ ꯅꯝꯃꯒꯦꯅ ꯈꯜꯂ ꯅꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯀꯃꯦꯟꯗꯣ ꯄꯥꯊꯣꯔꯛꯀꯦꯕ ꯑꯩ ꯊꯃꯣꯏꯗ ꯊꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯑꯩꯅ ꯈꯟꯗꯣꯛꯑ ꯊꯝꯃꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯝꯕꯅꯦ ꯑꯃꯃꯝꯇ ꯄꯥꯔꯛꯀꯦ ꯃꯣꯏ ꯈꯨꯍꯥꯏꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝꯁꯨ ꯇꯥꯔꯦ ꯌꯦꯡꯉꯨ ꯃꯣꯏ ꯈꯨꯍꯥꯏꯗꯣ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏ ꯀꯅꯥꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯅꯥꯅ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯀꯅꯥ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯨ ꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯌꯦꯡꯉꯣꯕ ꯀꯃꯦꯟ ꯑꯅꯝꯕꯅꯀꯣ ꯆꯦꯒꯤ ꯄꯦꯟꯁꯤꯜꯗꯣ ꯃꯩ ꯊꯥꯗꯣꯛꯑꯣꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯨꯗꯦꯛꯑꯒ ꯁꯤ ꯀꯃꯦꯟꯁꯦ ꯌꯦꯡꯉꯨꯀꯣ ꯃꯣꯏꯔꯥꯡꯊꯦꯝ ꯔꯕꯤꯆꯟꯗ꯭ꯔ ꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯗꯤꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯌꯦ ꯑꯗꯨ ꯅꯨꯄꯤꯅ ꯍꯥꯏꯔ ꯅꯨꯄꯥꯅ ꯍꯥꯏꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯃꯥꯡꯅꯤ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯇꯧꯍꯩꯗꯦ ꯇꯧꯒꯅꯨꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯗꯃꯛꯇ ꯍꯥꯏꯗꯤ ꯈꯟꯕꯤꯕꯩꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯩꯗꯃꯛꯇ ꯈꯟꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯜꯂꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩꯅ ꯌꯨꯇꯨꯕꯀ ꯇꯧꯔꯛꯏꯕ ꯈꯣꯠꯂꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯅꯦꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯔꯤꯗꯤ ꯍꯔꯠꯁ ꯍꯥꯏꯅ ꯈꯪꯕꯤꯔꯤꯕ ꯑꯗꯩꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯕꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯔꯤꯗꯤ ꯍꯔꯠꯁ ꯍꯥꯏꯁꯦ ꯈꯪꯕꯤꯔꯤꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯂꯩꯕ ꯇꯥꯔꯗꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕꯁꯦ ꯑꯩꯗꯤ ꯍꯦꯛꯇ ꯇꯧꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯀꯔꯤꯝ ꯈꯟꯗꯕꯤꯗ ꯁꯨꯝ ꯑꯁ ꯃꯌꯥꯝꯅꯕꯨ ꯄꯥꯝꯃꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡ ꯇꯥꯔꯗꯤ ꯇꯧꯒꯦꯗ ꯀꯩꯗꯧꯈꯤꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯀꯟꯁꯔꯟ ꯂꯧꯕꯤꯔꯛꯄꯒꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯀꯃꯦꯟꯒ ꯄꯤꯔꯛꯄꯁꯦ ꯑꯩꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯕꯗꯣ ꯑꯗꯣ ꯑꯗꯣ ꯑꯩꯅ ꯃꯩ ꯀꯌꯥ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯑꯝꯇꯒ ꯆꯥꯈꯤꯒꯦ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯅ ꯆꯥꯛꯀ ꯆꯥꯕꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯍꯩꯅꯗꯕ ꯑꯃꯗꯤ ꯇꯧꯋꯦ ꯍꯥꯏꯗꯤ ꯀꯃꯦꯟꯁꯤꯇꯪ ꯄꯥꯔꯒ ꯆꯥꯗ꯭ꯔꯗꯤ ꯐꯗꯧꯕ ꯑꯗꯣ ꯆꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯅ ꯑꯩꯁꯦ ꯆꯥꯔꯤꯅꯤ ꯉꯁꯤꯗꯤ ꯋꯥꯀꯣꯏꯁꯨ ꯉꯥꯡꯉꯔꯣꯏꯗꯕꯅꯤ ꯋꯥꯀꯣꯏ ꯌꯥꯝ ꯉꯥꯡꯒꯜꯂꯦ ꯈꯗꯥꯡ ꯌꯥꯝ ꯅꯣꯝꯃꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝꯅ ꯑꯩꯁꯦ ꯈꯗꯥꯡ ꯅꯣꯝꯗꯕꯤꯗ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯩ ꯉꯁꯤꯁꯦ ꯆꯥꯛꯈꯣꯝ ꯈꯨꯆꯥꯎꯁꯤꯗꯤ ꯃꯈꯣ ꯍꯥꯎꯋꯦ ꯃꯊꯪ ꯀꯃꯦꯟ ꯄꯥꯛꯀꯦ ꯑꯃꯅ ꯇꯤꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯅꯨ ꯐꯠꯇꯕ ꯑꯣꯏꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯗꯧ ꯅꯠꯇꯦ ꯃꯣꯏꯅ ꯀꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯧ ꯅꯠꯇꯦ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅ ꯍꯥꯏꯔꯕ ꯇꯤꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯗꯣ ꯃꯤꯡꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯩ ꯍꯜꯂꯤꯔꯥ ꯑꯩꯉꯣꯟꯗꯩ ꯇꯥꯔꯤꯔꯥ ꯑꯗꯣ ꯈꯪꯗꯦꯕꯀꯣ
ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯑꯩꯗꯃꯛꯇ ꯑꯩꯗꯃꯛꯇ ꯌꯥꯝꯅ ꯀꯟꯁꯔꯟ ꯂꯧꯕꯤꯔꯛꯑꯦꯕꯀꯣ ꯃꯥꯅꯁꯨ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯗꯃꯛꯇꯒ ꯍꯥꯏꯗꯤ ꯌꯥꯝ ꯈꯟꯕꯤꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯀꯃꯦꯟꯗ ꯍꯥꯏꯅꯁꯨ ꯇꯧꯅꯨ ꯈꯣꯠꯅꯨ ꯑꯗꯨꯃꯥꯏꯅ ꯐꯠꯇ꯭ꯔ ꯈꯣꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯇꯥꯅꯤ ꯈꯣꯠꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯆꯩꯕꯤꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯩꯕꯁꯦ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯝ ꯇꯧꯔꯛꯇꯅꯕ ꯈꯣꯠꯇꯅꯕꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯀꯃꯦꯟꯗ ꯇꯧꯅ ꯍꯥꯏꯔꯁꯨ ꯇꯧꯅ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯔꯝ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯝ ꯑꯩ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨ ꯍꯥꯏꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯃꯝ ꯄꯥꯔꯒ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯩ ꯏꯁꯥꯁꯦ ꯃꯌꯥꯝ ꯀꯩꯅꯣꯝꯃ ꯏꯍꯩꯗꯤ ꯍꯩꯅꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟꯒ ꯄꯥꯔ ꯆꯥꯔꯒ ꯅꯝꯕꯁꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯑꯣꯏꯌꯣꯟꯅꯕꯗ ꯌꯥꯝꯅ ꯑꯣꯏꯅ ꯆꯥꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯊꯕꯛ ꯇꯧꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯊꯪ ꯑꯃꯃꯨꯛ ꯄꯥꯔꯛꯑꯒꯦ ꯁꯟꯗꯤꯌꯥ ꯇꯈꯦꯜꯂꯝꯕꯝꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯅꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯒꯅꯨ ꯃꯤ ꯃꯌꯥꯝꯅ ꯇꯧ ꯍꯥꯏꯔꯁꯨ ꯅꯁꯥꯒꯤ ꯈꯜꯂꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯅꯣꯡꯃꯗꯤꯅ ꯍꯥꯏꯔꯦꯕꯀꯣ ꯁꯤꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯅꯤꯡꯉꯦ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯃꯌꯥꯝꯁꯤꯅꯕꯨ ꯑꯩꯅ ꯑꯩꯅ ꯎꯁꯤꯟꯗꯕꯤ ꯁꯥꯔꯒ ꯂꯩꯊꯣꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯑꯩꯅ ꯔꯤꯄ꯭ꯂꯥꯏꯁꯤ ꯄꯤꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯌꯥꯝꯃꯦꯀꯣ ꯍꯥꯏꯗꯤ ꯄꯦꯟꯁꯤꯜꯒꯨꯝꯕ ꯍꯥꯏꯗꯤ ꯃꯩ ꯊꯥꯗꯣꯛꯈꯣ ꯑꯗꯨꯒ ꯑꯩꯗꯨꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯃꯌꯥꯝ ꯍꯥꯏꯔꯛꯄꯅꯤꯅ ꯑꯗꯨ ꯂꯣꯏ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯥꯡꯉꯅꯤꯗꯅ ꯑꯗꯣ ꯀꯃꯦꯟ ꯑꯃꯁꯨꯀꯣ ꯊꯣꯏꯁꯅꯥ ꯒꯨꯔꯨꯃꯌꯨꯝꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯇꯧꯒꯅꯨ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯠ ꯑꯣꯏꯔꯁꯨ ꯁꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯗோ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯁꯥꯟꯅꯖꯔꯛꯑꯔꯣꯏ ꯑꯔꯣꯏꯕꯗꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯑꯃꯒ ꯄꯥꯔꯛꯀꯦ ꯅꯣꯛꯁꯦꯕꯀꯣ ꯑꯔꯣꯏꯕꯗꯗꯤ ꯈꯥꯕ ꯈꯨꯃꯟꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯅꯪꯒꯤ ꯆꯥꯔꯂꯤꯗꯣ ꯁꯦꯛꯃꯥꯏꯗ ꯄꯨꯔꯒ ꯌꯨ ꯊꯛꯃꯤꯟꯅꯔꯨꯒꯦ ꯀꯧꯔꯛꯑꯣ ꯃꯩꯇꯩꯔꯥ ꯐꯣꯔꯦꯅꯔꯁꯨ ꯈꯪꯗꯦ ꯌꯨ ꯉꯥꯎꯔꯀꯥꯟꯗ ꯃꯔꯣꯜ ꯆꯨꯝꯂꯛꯀꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯅꯣꯡꯃ ꯑꯗꯨꯝ ꯀꯧꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯪꯉꯣ ꯂꯣꯟ ꯆꯨꯝꯃꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯂꯣꯟ ꯆꯨꯝꯃꯛꯏꯅꯣꯗꯣ ꯃꯥꯏ ꯈ꯭ꯋꯥꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯆꯥꯔꯂꯤ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯗꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯤꯉꯥꯏꯗꯗꯤ ꯌꯥꯝ ꯀꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯦꯟꯁꯤꯜ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯥꯏꯗ ꯌꯥꯝꯅ ꯀꯤꯌꯦꯕꯀꯣ ꯑꯩ ꯀꯤꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯒ ꯑꯦꯗꯤꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯈꯜꯂꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯂꯦꯡꯉꯤꯁꯦ ꯍꯥꯏꯗꯤ ꯄꯦꯟꯁꯤꯜꯒꯨꯝꯕ ꯂꯦꯡꯉꯤꯁꯦ ꯑꯩꯗꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯦꯅ ꯑꯗꯨꯝ ꯈꯟꯗꯣꯛꯈ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏ ꯌꯨꯝꯒ ꯃꯦꯟ ꯔꯣꯗꯀꯁꯦ ꯑꯗꯨꯝ ꯇꯥꯏꯅꯔ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯝ ꯊางꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯇꯥꯇꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯆꯠꯄ ꯀꯥꯟꯗꯅꯀꯣ ꯅꯤꯛꯑꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯤꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯤꯛꯄꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯦꯟꯁꯤꯜꯗꯣ ꯍꯥꯏꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯥꯔꯝꯅꯤ ꯒꯥꯔꯤꯁꯦ ꯑꯗꯨꯅꯀꯣ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯀꯥꯏꯅ ꯈꯟꯗꯣꯛꯑꯦꯕꯀꯣ ꯑꯩꯗꯤ ꯑꯁ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯔꯝꯅꯤꯗꯥꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟ ꯇꯥꯔꯁꯨ ꯑꯩꯅ ꯂꯣꯏꯁꯟꯗꯕꯅꯤ나 ꯃꯩ ꯀꯩꯀꯥꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯏꯗꯅ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯕꯗꯨꯅꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯁꯤꯡꯕꯨꯀꯣ ꯑꯩꯅ ꯔꯦꯁꯄꯦꯛ ꯎꯠꯄ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯀꯤ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯇꯧꯔꯛꯑꯔꯣꯏꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯀꯟꯁꯔꯟ ꯂꯧꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯔꯦꯁꯄꯦꯛꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯨꯗꯤ ꯇꯧꯔꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯔꯒꯀꯣ ꯑꯩꯅ
ꯑꯩꯅꯁꯨ ꯈꯟꯕ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯍꯣꯔꯔꯒꯤ ꯑꯣꯏꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯤ ꯑꯩꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯕꯤꯒꯅꯨ ꯄꯥꯔꯠ 5 ꯁꯦꯝꯕꯤꯔꯛꯑꯣ ꯃꯈꯥ ꯁꯦꯝꯕꯤꯔꯛꯑꯣꯅ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯔ ꯇꯧꯕꯁꯦ ꯑꯩꯅ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯇ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨꯀꯣ ꯑꯩꯅ ꯊꯨꯡꯍꯟꯕ ꯑꯣꯏꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯍꯣꯔꯔꯒꯤ ꯑꯣꯏꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯀꯣ ꯃꯄꯥꯟꯂꯣꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯣꯔꯔꯒꯤ ꯑꯣꯏꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯃꯊꯪ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯅ ꯍꯣꯔꯔ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯎꯠꯄ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯗꯨꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯤ ꯑꯩ ꯁꯦꯝꯃꯔꯣꯏꯒꯦ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝꯅ ꯍꯣꯔꯔꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯄꯥꯝꯕꯅꯤꯅꯀꯣ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯗꯤ ꯁꯦꯝꯃꯔꯣꯏ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯀꯨꯝꯕꯗꯤ ꯁꯥꯟꯅꯔꯔꯣꯏꯒꯦ ꯈꯪꯉꯦꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯗꯤ ꯀꯩꯅꯣꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯟꯅꯕꯅꯦ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯧꯔꯒ ꯈꯨꯠ ꯊꯤꯜꯂꯀꯥꯟꯗ ꯆꯠꯄꯗꯣ ꯑꯗꯨꯗꯤ ꯑꯩ ꯁꯦꯝꯃꯔꯣꯏꯒꯦ ꯑꯗꯨ ꯅꯠꯇꯕ ꯍꯣꯔꯔꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯌꯥꯝ ꯍꯣꯔꯔ ꯄꯥꯝꯕꯁꯤꯡꯒꯤ ꯈꯜꯂꯒ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯣꯀꯦ ꯌꯥꯝ ꯁꯦꯝꯃꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩꯗꯤ ꯈꯪꯗꯦ ꯏꯊꯟꯗ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯏꯊꯟꯗ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯏꯅꯥꯎꯄꯤꯒ ꯑꯩꯒ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯩꯕꯀꯣ ꯑꯩꯅ ꯏꯅꯥꯎꯄꯤ ꯏꯕꯥꯅꯤ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯪꯗꯦꯕ ꯑꯗꯨꯅ ꯆꯥꯛ ꯄꯨꯛ ꯊꯨꯅ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯌꯥꯝꯗꯨꯒꯤꯅꯦ ꯑꯩꯅ ꯅꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯄꯥꯔꯠ 5 ꯉꯥꯏꯔꯤꯕꯁꯤꯡꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯕꯥꯏ